ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 39 अदु पुदु लाक्चरे ममांगे एपिसोड सिंगदु येंगबिदब यावरगदी सोयदरी येंगबियु वारी से मपुंग फाना बाप तानबगी दमक हाइजबनी आइखोइना ममांगे एपिसोड तगी खंखरे उट्रीट मागी मंगलान अमा ओइरिबा बेबन बक्ता लंदानबा किंग एडवर्ड ता लानमी नीरुबदा पिरक्तबदगी मागी थौरांग होंगतोक्तुना मखोय खक्ता चतुना हौजुजिक बेबन बक्कु पांदो लेरिबा मागी अंकल एल्फ्रिड खक्तंग ओइना हालगा मफमदुबु खुदुम चल्लुनबगी प्लान सिदा ही तोंगदुनो मागी टीमसे लाक्रबनी मसरा किंग एल्फ्रेडना पिकनिंगाइदगी क्रिश्चियन लाइनिंग मियोयना सेममलबा मचासिसु नमदना पुदुनो लागली मसी मरमना मार्शादगी थारकिबा मोंग अनीदुगा बेबन बक्की कोनुंग मनुंगदा चंकिनबनी अदुगा उठेद होबो अमुक चंगनबगी दमक मनुंग लोमदगी थोंग हांगतोरकनबनी मसीगा वाफमसे होजि फावबा मचासिददी हाइद्री बेबन बक्की लॉर्ड एल्फ्रेडसु स्कॉटलैंड लांदारंबदगी मागी लानमी मयेंग ताकिबा मसीबु मेखनबा नौना लानमी ओइनबा मियोय थीबदसु फंगदबदगी मथा साना लैख्रबनी मसीगी मखा एपिसोड 39 सिना कमदौबगे हाबदु मयाम पुन्ना येंगमिनरसि होजी एपिसोड 39 गी अहानबा सिनसि उट्रीट अमदि मागी टीमसिना बेबन बक्ता लागलिबगी खोंगचत सिदगी हौरे होजी उट्रीटना मकोई खोंगचत लंबीदा असोय अंगाम यावदनबगी दमक मखुचि लेंथतुना इसिंग इमासिदा दान तौरी मसी उबदा मचानो पासिदी क्रिश्चियन लाइनिंग दा लुप्तुन लैख्रबनिना मपाना तौरिबिसि ओइदा पादबनी असिगुम थबकसिदा थाजबा थमदना बहाइरी मसीगी उट्रेनसु मचासिना मौन पाउताक अमुक पिछलकसिदा तानिंगदबदगी फेनन हाइरी फेनन मसीगी अंगाक्सि मबक लेत्रबा माले अइंगोंदा चकत चकत ngang लेरे माना हिनगदबा थबक अमता पिछलु हाइरी फेननसु हुजिक बाल्टिन अमा पुसलक्तुना उट्रेटकी मचासिदा पीरी अदुबु हुजिक बाल्टिनसिदा यावरिबा मही मनाइसिंगसिदि हिसिदा तोंलिबा मयामसिगी मरक्तगी मकोक ngau यावरक्तुना वसनखिबगी अमोटपनी मसीबु सेंगतु हाइदुना पिछल्ली ngang मसी उबदा हाइनदबसि उबदा मयामसिना नोक्सनबीरी होजु मचासिना कितंग सौरमना मपाउ त्रिता हंगली अइंगोंदा सेंग हाइबियु अइसे अदोंगी मी फानाबा लांगला हाइदुना हंगली मपाउ त्रिना मुखुमली होजिकि अइ नंगोंदा कयमता लोटलरोय अइखोइना होजिक चलिबिसि बेबन बक यौनबनी अदुगा मसिदा नंगी नथौ हारगना मार्शादगी बेबन बक तमना लाखिबा मोंग अनीदुगी मतुंग इनादुना नंगना बेबन बक्की कोनुंग मनुंगदा चंगसनबा ngamnaba होनागदबनी अदुगा अखोय अमुक चंगबा यानबा नंगना मनुंग लोमदगी थोंग अमा हांगतोरकदबनी हाइरी मचासिना मुखुमगली थबा दोइना पांगथोकपगीदमक तुंगदा करी करीदी फंगदोरिबनो हाइदुना मपाउ त्रिना मुखुमली मदुगी थबक्तु नंग पांगथोकपा ngamlabadi नंगोंदा मयामना इज्जतसु तौरगनी निपा थोकपगी मिक्चत अमसु फंगगनी हाइरी अंगांगसिना मोहाइरगी अदुगुंबा इज्जतु अइ पामदे हुरानबगी थबक्तु तौरुबगी दमक फंगबा मिक्चतु पामदे अइदि अइगी ईश्वरना ताकपीबा लंबीदु खक्तदा चतपा पामी हुजु मपाम चाची धर्म मानदबदगी मरै तुरै अदुमक येनदु लैरी मचासिनासु मपाउ त्रितपु मिहातपनि हाइना लाना लौदु लैरी मसिगी फिबमसि उबदा फेनना उट्रीट हाइरी उट्रीट नंगना नंगी नचासी नंफु हाफु तौदुना वारियर अमा ओइनबा सेमबा ngamgadaba मानद्रे अंगांगसिगी वाखनसि किंग एल्फ्रेडना पुरा ओइना सेमतोकपिरमे हाइरी उट्रीट अमु हाइरी अदु ओरबसु मागी हक्चांगदा चेलिबा इसिदी अइगी इनी मसि फावदि मसानसु खंगजबा याबनी हुजि फावबा यान ताद्रिबसि करिगिनो हाइबा अइ खंगद्रे हाइरी सोमदा अंगांगसिसु लाइसोन खरा सोनदुना लाइ खोरमदुना लैरी मसिदा उट्रीटसु खितंग छौरमना नंगना हुजि खोरमैबा लाइदुना कनागिदमक्तनो करिगिदमक खोरमलिबनो हाइदुना हंगली मचासिना मुखुमगली अइना खोरमलिबसि अदोमना मिनुंगसि लैतना हातपिख्रबा पास्टरसिंग अदुगिदमक्तनी अदोमदा हुजिकसु ngakpiba हाइबा गुनसि यावरगदी अपामबा खुदिमक लोइना फंगनी उट्रीट अमु हंगली नंगना हाइसिनदी हुजिकसु अइबु हातकदगी कोइतान तानादो लेरिबा अइंगोंदगी बेबन बकपु नमदरा मुनबिखिबा अंकल एल्फ्रिडपु अइना ngakpiयो हाइरिबरा मचासिना मोहाइरगली ngakpiबा ngamba हाइबसिसु थौना अमनि हाइरगली मसिदगी उट्रीट हाइरगली अदोरबदी नंगोंदसु ngakpiबा ngambagi थौना अदु यावरगदी नंगना अइंगोंदा वारौरिबा सावरिबा मयामदु अइबुसु नंगना ngakpiरोदना हाइख्रे मसिदगी सेंसि होंखिदुना वेसेक्स लोमदा उंगलाख्रे हुजिक किंग एडवर्डनासु मार्शियागी किंग एथेलेट लानमी मयाम पुदुना मार्शिया थादोख्रे हाइबा पाउसि फंगनी मसिदगी एडवर्डना मचे एथेलफ्लेटा मबाय ओइरबा मार्शियागी किंग एथेलेट वेसेक्सता पाउ अमता पिरमदना कदाइदा चतखिरबनो हाइदुना हंगली मचे एथेलफ्लेटना मुकुमली मखोय कदाइ चतखिरबनो हाइबा अइ करिमता खंगदे अइना खंगबा हाइबाबु अइगी पुरोइबा एथेलेटना लायोइख्रबा किंग काटवर्डकी मफम मफमदा लैखिबा सेक्शन थमनरिबा सरु सयांगसिंग अमदी मागी पासिंगबु खोमजन्नबा थौरांग अमा पाइखले हाबसिदी खंगी मसिदगी ममा अल्सुआना हारगली एडवर्ड नबाय एथलेना सेंट काटवर्डकी पासिंग अदु खोमजन्नबा होनरे हाबसि अचुंबा पाउ ओरगदी मागी प्लान इराय लाइना खंगबा यारे महाना मदुबु खोमजन्नबा होनरिबिसिगी मरमदी मखोय वेसेक्सतगी तोखाय ताबा पामले हाइबनी मार्शागी मियोय अयामना थाजनबीमा लೈ मदुदी सेन हारिबा निंथौदुगी जगा जगादा चाइदुन लैख्रिबा सेक्शन लानादुन लैरिबा पासिंग अदु
ꯃꯥꯔꯁꯤꯌꯥꯅ ꯈꯣꯝꯖꯟꯕ ꯉꯝꯂꯕꯗꯤ ꯃꯥꯔꯁꯤꯌꯥ ꯂꯝꯗꯝ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯉꯥꯜ ꯆꯥꯎꯕ ꯑꯊꯣꯏꯕ ꯂꯝꯗꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕꯅꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯄꯪꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕु ꯊꯦꯝꯅꯕꯒꯤꯗꯃꯛ ꯁꯟꯗꯣꯛꯑꯝꯕ ꯋꯥꯐꯝ ꯑꯣꯏꯔꯝꯒꯅꯤ ꯑꯦꯜꯁꯣꯏꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯄꯪꯗꯕꯅꯤ ꯃꯈꯣꯏꯕꯨ ꯄꯪꯅ ꯎꯕꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯑꯣꯏꯕꯅꯤꯅ ꯏꯅꯤꯡꯊꯧꯅꯗꯤ ꯃꯁꯤꯒꯨꯝꯕ ꯊꯧꯔꯥꯡꯁꯤꯡꯁꯤꯗ ꯄꯪꯌꯥꯎꯗ ꯌꯥꯎꯁꯟꯕꯤꯒꯅꯨ ꯀꯣꯛ ꯁꯥꯅꯕꯅꯤ ꯍꯥꯏꯔꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯃꯨꯛ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯍꯥꯏꯔꯛꯂꯤ ꯋꯦꯁꯦꯁꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯥꯔꯁꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯛ ꯈꯪꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯂꯦꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯑꯉꯥꯡꯗꯧꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯛꯇꯅ ꯇꯧꯖꯔꯁꯅꯨ ꯇꯟꯖꯥꯁꯤꯗ ꯍꯧꯖꯤꯛ ꯄꯤꯛꯂꯤꯕ ꯑꯦꯊꯦꯂꯦꯝꯒꯤ ꯃꯁꯨ ꯅꯨꯄꯥꯁꯤ ꯃꯐꯝꯁꯤꯗ ꯆꯪꯉꯛꯂꯤ ꯑꯉꯥꯡꯁꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯉꯥꯡꯁꯤ ꯑꯦꯊꯦꯂꯦꯝꯒꯤ ꯃꯁꯨ ꯑꯣꯏꯖꯔꯕꯁꯨ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯀꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯤꯡ ꯑꯣꯏꯔꯤꯕ ꯑꯦꯗꯋꯥꯔꯗꯀꯤ ꯅꯨꯄꯤ ꯑꯦꯜꯐꯦꯠꯀꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥꯗꯤ ꯅꯠꯇꯦ ꯑꯉꯥꯡꯁꯤ ꯍꯥꯟꯅ ꯃꯤꯔꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯦ ꯍꯥꯏꯕꯁꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯑꯃꯗꯤ ꯑꯦꯗꯋꯥꯔꯗꯅꯁꯨ ꯈꯪꯂꯤ ꯁꯥꯒꯩꯁꯤꯒꯤ ꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯦꯊꯦꯂꯦꯝꯅꯗꯤ ꯑꯉꯥꯡꯁꯤꯕु ꯃꯊꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯌꯥꯝꯗ ꯋꯥ ꯂꯥꯎꯕ ꯌꯥꯗꯕꯅ ꯂꯣꯠꯁꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯦꯜꯁꯣꯏꯠꯅꯁꯨ ꯑꯉꯥꯡꯁꯤ ꯑꯁꯦꯡꯕ ꯃꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯃꯁꯨ ꯁꯥꯗꯨꯅ ꯃꯅꯥꯛꯇ ꯀꯧꯁꯟꯗꯨꯅ ꯅꯪꯒꯤ ꯄꯨꯄꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯃꯁꯤꯗ ꯑꯦꯊꯦꯂꯦꯝꯅ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡꯁꯤꯗ ꯑꯗꯣꯝꯅ ꯂꯦꯇꯟ ꯃꯌꯦꯛ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯏꯁꯨꯁꯤꯗꯤ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ ꯋꯦꯁꯦꯛꯁꯀꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇꯤ ꯋꯥꯔꯤꯌꯔꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯊꯧꯕ ꯋꯥꯔꯤꯌꯔ ꯑꯣꯏꯒꯗꯕꯅꯤ ꯃꯐꯝꯁꯤꯒꯤ ꯐꯥꯎꯔꯕ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯅꯪꯅ ꯁꯥꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯨꯁꯤꯗ ꯍꯥꯏꯔꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯁꯨ ꯑꯦꯊꯦꯂꯦꯝꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯀꯟꯊꯣꯔꯛꯄꯁꯤꯗ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯃꯃꯥ ꯑꯦꯜꯁꯣꯏꯠꯇ ꯋꯥꯔꯧꯕ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯅꯁꯨ ꯂꯨꯍꯣꯡꯖꯔꯨꯔꯕ ꯑꯦꯁꯋꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗꯤ ꯏꯟꯊꯣꯛꯂꯒ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯈꯤꯕꯅꯤ ꯃꯃꯥ ꯑꯦꯜꯁꯣꯏꯠ ꯑꯃꯗꯤ ꯃꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯑꯦꯊꯦꯂꯦꯝꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯄꯥꯝꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯃꯁꯤꯒꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯃꯆꯥꯅꯨꯄꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯇ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯅ ꯑꯋꯣꯄꯥ ꯁꯥꯗꯨꯅ ꯂꯩꯕꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯦꯊꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯔꯤ ꯍꯣꯏ ꯏꯃꯥ ꯃꯥꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯊꯦꯜꯔꯦꯗꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯁꯨ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤ ꯑꯦꯂꯥꯝ ꯊꯥꯗꯨꯅ ꯑꯁꯦꯡꯕ ꯄꯥꯎꯗꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏꯗꯁꯨ ꯇꯝꯃꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯦꯊꯦꯜꯐ꯭ꯔꯦꯗ ꯃꯥꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯨ ꯂꯥꯛꯄꯗꯒꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅ ꯀꯧꯁꯟꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯉꯁꯤꯗꯤ ꯏꯁꯥꯅꯁꯨ ꯈꯪꯖꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯟꯅ ꯂꯧꯗꯨꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯥꯡꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯒꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯇꯥꯕ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎ ꯍꯥꯏꯔꯤ ꯃꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯍꯥꯏꯔꯛꯂꯤ ꯉꯁꯤ ꯑꯗꯣꯝꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯒꯤ ꯑꯦꯗꯚꯥꯏꯁ ꯇꯥꯕ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯁꯤ ꯑꯩꯁꯨ ꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎꯁꯤꯗ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯃꯊꯟꯇ ꯁꯣꯜꯂꯛꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯐꯥꯗꯔ ꯕꯤꯌꯣꯀꯥꯗꯨ ꯃꯐꯝꯁꯤꯗ ꯑꯗꯣꯝꯒꯤ ꯃꯤꯆꯩ ꯇꯥꯔꯕꯁꯨ ꯃꯐꯝꯁꯤꯒꯤꯗꯃꯛ ꯈꯥꯡꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯔꯨꯑꯣꯏꯅ ꯐꯥꯗꯔ ꯕꯤꯌꯣꯀꯥꯅ ꯉꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯑꯗꯣꯝꯒꯤ ꯌꯥꯊꯪꯗꯒꯤꯅꯤ ꯍꯥꯏꯔꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯋꯥꯐꯝꯗꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯑꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯇꯁꯨ ꯉꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯅꯕꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯔꯝꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯃꯇꯝ ꯑꯃꯒꯤ ꯅꯈꯣꯏꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯥꯏꯕꯤꯔꯝꯕꯗꯒꯤ ꯑꯩꯅꯁꯨ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯗꯒꯤ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯕꯅꯤ ꯃꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯉꯁꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯛꯏꯕ ꯊꯕꯛꯁꯤꯡꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯇ ꯉꯥꯛꯇꯁꯨ ꯏꯟꯊꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯛꯂꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯒꯤ ꯋꯥꯐꯝꯁꯤꯗ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯈꯤꯇꯪ ꯏꯀꯥꯏꯔꯞ ꯇꯧꯔꯦ ꯇꯁꯦꯡꯕꯒꯤꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯉꯥꯏ ꯑꯣꯏꯔꯤꯕ ꯑꯦꯊꯦꯂꯦꯝꯒꯤ ꯂꯟꯊꯨꯝ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯄꯥꯝꯂꯨꯕ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗꯕꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯅꯕ ꯊꯧꯔꯥꯡꯂꯨꯕꯗꯒꯤ ꯉꯁꯤ ꯊꯣꯛꯂꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯂꯝꯗꯝꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯑꯦꯗꯋꯥꯔꯗꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯐꯣꯟꯁꯤꯡꯗꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯐꯪꯂꯦ ꯑꯗꯣꯝꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯒꯦ ꯍꯥꯏꯔꯝꯃꯒ ꯄꯤꯌꯥꯂꯤꯡ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯔꯥꯅꯤ ꯑꯦꯜꯁꯣꯏꯠ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯔꯤ ꯃꯥꯅ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯗꯨꯅ ꯑꯁꯤꯡꯕ ꯁꯥꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯉꯥꯛꯇ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯗꯟꯅ ꯂꯣꯔꯗ ꯑꯦꯜꯐ꯭ꯔꯤꯛꯇ ꯍꯥꯏꯔꯤ ꯂꯣꯔꯗ ꯃꯐꯝꯁꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯪꯂꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯀꯣꯏꯟ 10,000ꯗꯤ ꯃꯃꯜ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯛꯏ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯝꯂꯤ ꯑꯦꯜꯐ꯭ꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯨ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯍꯧꯒꯗꯣꯔꯤꯕ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇꯕ ꯀꯣꯅꯨꯡꯁꯤꯗꯤ ꯀꯩꯗꯧꯗꯣꯔꯤꯕ ꯍꯦꯗꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯣꯔꯗ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯊꯦꯜꯔꯦꯗꯅ ꯄꯥꯝꯂꯤꯕ ꯁꯦꯟꯠꯀꯤ ꯍꯥꯔꯠ ꯑꯗꯨ ꯄꯤꯊꯣꯛꯇꯨꯅ ꯃꯃꯜ ꯑꯣꯏꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯂꯥꯟꯃꯤ ꯁꯦꯝꯒꯠꯄ ꯅꯪꯍꯧꯗ꯭ꯔꯤꯉꯩ ꯁ꯭ꯀꯣꯠꯂꯦꯟꯗ ꯂꯥꯟꯗꯥꯕ ꯍꯜꯂꯛꯂꯒꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯂꯒꯅꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯦꯜꯐ꯭ꯔꯤꯛꯅ ꯂꯥꯠꯇꯨꯅ ꯊꯝꯂꯤꯕ ꯁꯦꯟꯠꯀꯤ ꯍꯥꯔꯠ ꯑꯁꯤ
ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯤ ꯑꯗꯣꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯃꯁꯤꯕꯨ ꯃꯥꯔꯁꯤꯌꯥꯗ ꯄꯤꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯂꯧꯗꯨꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯨꯛ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯗꯅ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯁꯨꯝ ꯂꯥꯛꯄꯅ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯒꯤ ꯏꯔꯦꯟꯁꯕꯤ ꯀꯧꯕ ꯈꯨꯡꯒꯪ ꯑꯃ ꯌꯧꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯡꯒꯪꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯃꯥꯔꯁꯤꯌꯥꯗꯒꯤ ꯑꯦꯊꯦꯂꯦꯠꯅ ꯊꯥꯔꯛꯈꯤꯕ ꯃꯣꯡ ꯑꯅꯤꯗꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯃꯣꯠꯄ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯅ ꯑꯌꯥꯝꯕ ꯂꯩꯕ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯣꯡꯁꯤꯡꯅ ꯆꯪꯕ ꯍꯩꯅꯒꯗꯕ ꯃꯐꯝꯗꯤ ꯅꯠꯇꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯔꯁꯤꯌꯥꯒꯤ ꯃꯣꯡ ꯑꯅꯤꯗꯨꯕꯨ ꯀꯔꯝꯅ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤ ꯐꯦꯅꯟ ꯑꯃꯨꯛ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤ ꯃꯣꯡ ꯑꯅꯤꯗꯨ ꯕꯦꯟꯗꯔꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯐꯝꯁꯤꯗ ꯆꯪꯕ ꯍꯩꯅꯗꯕꯗꯒꯤ ꯃꯍꯥꯛꯇꯤ ꯍꯤꯗ ꯑꯗꯨꯃꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯒꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯃꯆꯥꯁꯤꯗ ꯍꯥꯏꯔꯤ ꯃꯐꯝꯁꯤ ꯋꯦꯁꯦꯛꯁ ꯅꯠꯇꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯗꯦꯟꯁ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯕꯥꯏꯀꯤꯡꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯂꯣ ꯆꯠꯅꯕꯅꯤ ꯅꯊꯟꯇ ꯂꯩꯕ ꯍꯥꯏꯕꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯒꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅꯁꯨ ꯑꯉꯥꯡꯁꯤꯗꯤ ꯃꯐꯝꯁꯤꯗ ꯆꯪꯉꯛꯑꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯃꯥꯒ ꯄꯨꯟꯅ ꯂꯩꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯤꯊꯥꯡꯐꯝ ꯂꯣꯝꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯃꯥꯔꯁꯤꯌꯥꯒꯤ ꯃꯣꯡ ꯑꯅꯤꯗꯨ ꯊꯤꯕ ꯍꯣꯇꯦꯜꯒꯨꯝꯕ ꯃꯤ ꯊꯨꯡꯐꯝ ꯖꯒꯥ ꯆꯪꯗꯨꯅ ꯊꯤꯅꯕ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥ ꯑꯁꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯐꯝꯃꯤꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯅꯪꯅ ꯅꯪꯒꯤ ꯕꯕꯥꯕꯨ ꯑꯗꯨꯌꯥꯝꯅꯁꯨ ꯂꯥꯟꯅ ꯂꯧꯒꯅꯨ ꯃꯍꯥꯛ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯝ ꯄꯥꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯔꯝꯗ ꯇꯥꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯑꯔꯥꯟꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯅ ꯃꯔꯥꯜ ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯒꯗꯕꯅꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯥꯠꯄꯒꯤ ꯍꯛ ꯑꯗꯨ ꯂꯩꯇꯦ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯗꯣꯝꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯔꯤ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯑꯥꯔꯊ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯉꯁꯤ ꯅꯪꯒꯤ ꯕꯕꯥꯅ ꯇꯥꯊꯤꯔꯤꯕ ꯃꯥꯒꯤ ꯑꯪꯀꯜ ꯕꯦꯕꯟꯕꯛꯀꯤ ꯑꯦꯜꯐ꯭ꯔꯤꯛꯄꯨꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤꯃꯁꯨ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯔꯥꯟꯕ ꯃꯆꯥꯁꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯕꯦꯕꯟꯕꯛꯇ ꯄꯥꯜꯂꯤꯕ ꯑꯦꯜꯐ꯭ꯔꯤꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯃꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯍꯥꯠꯇꯣꯛꯅꯕ ꯊꯧꯔꯥꯡꯉꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯉꯥꯡꯗꯨ ꯍꯥꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯇꯧꯕꯗꯕꯨ ꯑꯉꯥꯡꯗꯨꯅ ꯐꯪꯖꯒꯗꯕ ꯍꯛ ꯄꯨꯝꯕꯗꯤ ꯂꯣꯏꯅ ꯃꯨꯟꯕꯤꯈ꯭ರೆ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯈꯤꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯤꯈꯠꯂꯛꯇꯅꯕꯒꯤꯗꯃꯛ ꯕꯥꯏꯀꯤꯡꯁ ꯃꯔꯛꯇ ꯄꯤꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯁꯤ ꯅꯪꯕꯨ ꯄꯣꯛꯄꯤꯔꯤꯕ ꯅꯪꯒꯤ ꯕꯕꯥ ꯎꯇ꯭ꯔꯤꯠꯅꯤ ꯃꯍꯥꯛꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯃꯨꯟꯕꯤꯍꯧꯔꯕ ꯍꯛ ꯑꯗꯨꯕꯨ ꯐꯪꯅꯕꯒꯤ ꯂꯝꯕꯤꯗ ꯆꯠꯆꯕ ꯈꯛꯇꯅꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯪꯁꯨ ꯅꯪꯒꯤ ꯕꯕꯥ ꯎꯇ꯭ꯔꯤꯠꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯏꯁꯣꯔꯅꯁꯨ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯒ ꯑꯥꯔꯊꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯩꯒꯤ ꯕꯕꯥ ꯎꯇ꯭ꯔꯤꯠꯄꯨ ꯑꯆꯨꯝꯕ ꯂꯝꯕꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯔꯤꯕꯔꯥ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯎꯇ꯭ꯔꯤꯠꯅ ꯀꯩꯗꯧꯅꯨꯡꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡꯗ ꯆꯠꯂꯣ ꯍꯥꯏꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄꯟꯒꯦ ꯇꯧꯕꯒ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯊꯥꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯃꯍꯥꯛꯅ ꯂꯥꯜꯂꯨꯕ ꯃꯤ ꯍꯥꯠꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯅꯕꯒꯤꯗꯃꯛ ꯂꯥꯏꯅꯤꯡꯕꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄꯒꯤ ꯃꯇꯝꯗꯨ ꯂꯩꯔꯤ ꯐꯥꯗꯔ ꯕ꯭ꯌꯨꯀꯥꯁꯨ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯅꯤꯅ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯣꯠꯅꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯃꯣꯡ ꯑꯅꯤꯗꯨ ꯊꯤꯅꯕꯒꯤꯗꯃꯛ ꯕꯥꯔ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗꯤ ꯍꯧꯖꯤꯛ ꯁꯥꯊꯤꯕ ꯃꯥꯟꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯨ ꯊꯛꯇꯨ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅꯁꯨ ꯎꯇ꯭ꯔꯤꯠ ꯍꯣꯏꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯃꯤꯠꯈꯥ ꯈꯥꯅ ꯌꯦꯡꯅꯔꯛꯂꯤ ꯃꯁꯤꯗ ꯁꯤꯇ꯭ꯔꯤꯛꯁꯨ ꯃꯁꯥ ꯕꯥꯏꯀꯤꯡꯁ ꯑꯣꯏꯕꯅꯤꯅ ꯃꯤ ꯎꯁꯤꯠꯇꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯐꯦꯅꯟꯗꯤ ꯈꯔ ꯂꯧꯁꯤꯡ ꯂꯩꯕꯅ ꯁꯤꯇ꯭ꯔꯤꯛꯇ ꯍꯥꯏꯔꯤ ꯁꯤꯇ꯭ꯔꯤꯛ ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯖꯟꯒꯅꯨ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯐꯥꯏꯠ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤ ꯕꯥꯔꯁꯤꯒꯤ ꯃꯄꯨꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯗ ꯍꯪꯉꯛꯂꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯈꯣꯏ ꯂꯂꯣꯟꯕ ꯀꯥꯡꯕꯨꯅꯤ ꯅꯪꯒꯤꯁꯤꯗ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯒ ꯐ꯭ꯔꯦꯡꯀꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯕꯥꯔꯁꯤꯒꯤ ꯃꯄꯨꯁꯤꯅ ꯑꯃꯨꯛ ꯍꯪꯉꯛꯂꯤ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕꯔꯥ ꯅꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯕꯗꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯐꯔꯦ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯈꯠꯅ ꯆꯩꯅꯕꯒꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯐꯦꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯕꯨ ꯑꯗꯨꯌꯥꯝꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯨꯞꯅ ꯈꯛꯀꯤ ꯅꯪꯒꯤꯁꯤꯗ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯆꯪꯉꯛꯄꯅꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯤ ꯅꯪꯒꯤꯁꯤꯗ ꯅꯨꯄꯤꯒꯗꯤ ꯐꯪꯒꯗ꯭ꯔꯥ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯂꯣꯏꯅꯕ ꯄꯥꯝꯕ ꯌꯥꯎꯏ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯕꯠꯅꯤ ꯑꯣꯖꯕꯠꯁꯨ ꯃꯈꯣꯏ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯪꯉꯛꯄꯅꯤꯅ ꯅꯨꯄꯤ ꯄꯥꯝꯕ ꯁꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯕꯥꯔꯁꯤꯒꯤ ꯃꯄꯨꯁꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯒꯤ ꯈꯔ ꯈꯦꯠꯅꯒꯅꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯀꯥꯁꯤꯡꯁꯤꯗ ꯆꯪꯗꯨꯅ ꯌꯦꯡꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯥꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯁꯪꯉꯝꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤꯅ ꯅꯨꯄꯤꯁꯤꯡꯅ ꯑꯣꯏꯅ ꯗꯣꯃꯤꯅꯦꯟ ꯇꯧꯕ ꯖꯒꯥꯅꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯆꯪꯉꯛꯇꯨꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯥꯔꯁꯤꯌꯥꯗꯒꯤ ꯊꯥꯔꯛꯈꯤꯕ ꯃꯈꯣꯏꯅ ꯊꯦꯔꯛꯂꯤꯕ ꯃꯣꯡ ꯑꯅꯤꯁꯤꯁꯨ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤꯁꯤꯡꯁꯤꯅ ꯐꯨꯗꯨꯅ ꯂꯩꯔꯝꯂꯤ ꯃꯆꯤꯟꯗꯁꯨ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯂꯥꯏꯅꯤꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯕꯁꯨ ꯖꯒꯥꯁꯤꯗ ꯂꯥꯛꯇꯨꯅ ꯑꯣꯛꯇꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯔꯨꯕꯒꯤꯗꯃꯛ ꯄ꯭ꯔꯥꯏꯆꯤꯠꯅꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯡꯁꯤꯗ ꯑꯃꯨꯛ ꯐꯨꯍꯜꯂꯤꯕꯅꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯅꯁꯨ ꯇꯧꯔꯤꯕꯁꯤꯡꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤꯗ ꯕꯥꯔ ꯃꯄꯨꯁꯤꯅ ꯆꯪꯉꯛꯇꯨꯅ
ꯅꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤ ꯎꯇ꯭ꯔꯤꯅꯁꯨ ꯃꯑꯣꯡ ꯑꯅꯤꯗꯨ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯗꯒꯤ ꯑꯦꯊꯦꯂꯦꯠꯅ ꯊꯥꯔꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯤꯡꯅꯈꯤꯕꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯑꯣꯡ ꯑꯅꯤꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯕꯦꯕꯟꯕꯛꯇ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯕꯥꯔꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯐꯥꯗꯔ ꯕꯤꯌꯣꯀꯥꯒ ꯃꯆꯥꯅꯨꯄꯥꯒꯁꯨ ꯆꯪꯉꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯅ ꯄ꯭ꯔꯕꯞ ꯆꯪꯁꯟꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯅꯤꯁꯤ ꯎꯔꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯔꯛꯂꯤꯕꯗꯨ ꯃꯑꯣꯡ ꯑꯅꯤꯁꯤꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯅ ꯕꯦꯕꯟꯕꯛꯇꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯣ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝ ꯄꯥꯈꯠꯅ ꯑꯩꯅ ꯀꯔꯤ ꯑꯣꯏꯗꯨꯅ ꯊꯕꯛꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯊꯕꯛꯁꯤ ꯇꯧꯗ ꯌꯥꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯗꯤ ꯕꯥꯔ ꯃꯅꯨꯡꯗꯨꯗ ꯆꯪꯂꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯊꯕꯛꯁꯤ ꯅꯪꯅ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯅ ꯎꯔꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯔꯤꯌꯔ ꯅꯠꯇꯦ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯑꯗꯣꯝꯅ ꯑꯗꯨ ꯌꯥꯝ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯇ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯈꯪꯉꯤ ꯅꯪꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯊꯋꯥꯏ ꯑꯗꯨ ꯌꯥꯎꯔꯤꯕꯅꯤ ꯊꯋꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯧꯅꯥ ꯑꯃꯁꯨ ꯄꯤꯔꯛꯈꯤꯅꯤ ꯃꯗꯨ ꯍꯧꯖꯤꯛꯃꯛꯇꯤ ꯅꯪꯅ ꯈꯪꯗ꯭ꯔꯤ ꯇꯞꯅ ꯇꯞꯅ ꯈꯪꯉꯛꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯆꯥꯁꯤꯅꯁꯨ ꯍꯧꯖꯤꯛ ꯃꯥ ꯍꯣꯠꯅꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯁꯨ ꯍꯔꯥꯎꯗꯨꯅ ꯃꯆꯥꯁꯤ ꯆꯦꯛꯁꯤꯟꯅꯕ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯗꯨꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯍꯟꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯁ ꯑꯦꯡꯂꯤꯌꯥꯒꯤ ꯀꯤꯡꯁ ꯂꯥꯏꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯦꯊꯦꯜꯔꯦꯠꯀ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯑꯦꯗꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤꯗꯃꯛ ꯑꯦꯊꯦꯜꯔꯦꯠꯅ ꯈꯨꯗꯣꯜ ꯇꯝꯃꯛꯄ ꯃꯃꯜ ꯌꯥꯝꯕ ꯐꯤꯖꯣꯜ ꯑꯃ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤꯉꯩ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠ ꯆꯪꯉꯛꯇꯨꯅ ꯐꯤꯖꯣꯜ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯁꯦꯠꯇꯨꯅ ꯏꯅꯥꯛꯇ ꯂꯦꯞꯄꯨ ꯂꯥꯎ ꯍꯥꯏꯔꯤ ꯏꯗꯤꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯍꯣꯏ ꯁꯦꯠꯂꯒ ꯌꯦꯡꯒꯦ ꯑꯗꯨꯕꯨ ꯂꯣꯠꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗ ꯑꯦꯊꯦꯜꯔꯦꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯃꯗꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯆꯪꯅ ꯁꯦꯝꯍꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯃꯛ ꯏꯃꯥꯡꯗ ꯁꯦꯠꯆꯜꯂꯨ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯒꯦ ꯍꯥꯏꯔꯤ ꯏꯗꯤꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯂꯣꯔꯗ ꯑꯩ ꯑꯗꯣꯝꯒꯤ ꯃꯃꯥꯡꯗꯗꯤ ꯐꯤꯖꯣꯜ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯉꯝꯃꯣꯏ ꯑꯩ ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯃꯃꯤꯡ ꯂꯩꯕ ꯁꯥꯒꯩ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯔꯤ ꯑꯦꯊꯦꯜꯔꯦꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯁꯨꯃꯥꯏꯅ ꯃꯔꯩ ꯇꯨꯔꯩ ꯇꯧꯅꯕꯁꯤ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯍꯥꯏꯔꯤ ꯏꯗꯤꯟ ꯑꯃꯨꯛ ꯆꯪꯁꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯣꯝꯒꯤ ꯃꯒꯨꯟ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯤ ꯑꯗꯣꯝꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯃꯤꯅ ꯎꯕꯗ ꯇꯥꯕꯗ ꯐꯖꯔꯣꯏꯗꯕ ꯑꯃꯠꯇ ꯇꯧꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯑꯗꯣꯝ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯃꯁꯤꯃꯇꯪ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯔꯦꯠꯀꯤ ꯃꯃꯥꯏꯗ ꯅꯥꯜꯂꯨꯔꯦ ꯃꯁꯤꯗꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠ ꯚꯥꯞ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯔꯤꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯪꯁꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯝꯗ꯭ꯔꯤꯕꯁꯤꯗꯤ ꯉꯁꯤ ꯈꯛꯇ ꯚꯥꯞ ꯇꯥꯔꯛꯂꯦ ꯅꯍꯥꯟꯅ ꯈꯪꯉꯝꯃꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯦꯊꯦꯜꯔꯦꯠꯄꯨ ꯍꯥꯠꯇꯣꯛꯂꯝꯕ ꯌꯥꯔꯕꯅꯤ ꯃꯁꯤ ꯅꯠꯇ꯭ꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯤꯡꯇꯝꯃꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯄꯥꯜꯂꯒꯅꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯋꯥꯐꯝꯁꯤ ꯅꯪꯅ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯦꯊꯦꯜꯔꯦꯠ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯦꯗꯤꯠꯇꯤ ꯃꯥꯒꯤ ꯋꯥꯐꯝꯗꯨꯗ ꯑꯦꯊꯦꯜꯔꯦꯠꯅ ꯚꯥꯞ ꯂꯥꯟꯅ ꯂꯧꯗꯨꯅ ꯔꯥꯅꯤ ꯑꯦꯊꯦꯜꯔꯦꯠꯄꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯋꯥꯐꯝꯁꯤ ꯃꯌꯥꯝꯕ ꯁꯦꯅꯥꯄꯇꯤ ꯑꯥꯔꯠ ꯋꯜꯐꯇꯁꯨ ꯇꯝꯂꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯌꯥꯝꯕ ꯑꯥꯔꯠ ꯋꯜꯐꯇꯤ ꯃꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯍꯦꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯦꯗꯤꯠꯅꯗꯤ ꯃꯌꯥꯝꯕꯗ ꯀꯔꯤꯒꯨꯝꯕ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯅ ꯔꯥꯅꯤ ꯑꯦꯊꯦꯜꯔꯦꯠ ꯍꯥꯠꯅꯕ ꯌꯥꯊꯪ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯤꯔꯛꯂꯕꯗꯤ ꯌꯥꯔꯨꯅꯨ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯑꯥꯔꯠ ꯋꯜꯐꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯀꯤ ꯌꯥꯊꯪꯗꯤ ꯍꯤꯛꯇꯣꯛꯄ ꯉꯝꯃꯣꯏ ꯃꯥꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯏꯗꯤꯠꯇꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯩꯍꯧꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯀꯅꯨꯠ ꯑꯃꯗꯤ ꯍꯦꯁꯇꯟꯒꯤ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯇꯦꯁꯠ ꯋꯥꯔꯗ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯌꯧꯈ꯭ꯔꯦ ꯀꯅꯨꯠꯅꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯗ ꯑꯣꯔꯗꯔ ꯇꯧꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯃꯐꯝꯁꯤꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯂꯥꯏꯁꯕꯔꯤ ꯁꯤꯇꯤꯕꯨ ꯌꯥꯍꯧꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯑꯦꯂꯥꯏꯁꯕꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯑꯦꯊꯦꯜꯔꯦꯠꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨꯅꯤ ꯑꯦꯊꯦꯜꯔꯦꯠꯅ ꯁꯣꯝꯗ ꯆꯠꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯔꯁꯤꯌꯥꯁꯤ ꯈꯨꯗꯨꯝ ꯆꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯃꯁꯤꯗ ꯍꯦꯁꯇꯟꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯎꯔꯣꯏꯗꯧꯔꯤ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯀꯅꯨꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯁꯦꯞ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛ ꯍꯦꯁꯇꯟꯒ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯅ ꯂꯩꯔꯝꯕ ꯑꯦꯂꯥꯏꯁꯕꯔꯤ ꯍꯥꯏꯔꯤꯕ ꯁꯤꯇꯤꯁꯤꯗ ꯀꯅꯨꯠ ꯑꯃꯗꯤ ꯕ꯭ꯔꯤꯗꯥꯒꯤ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯕ ꯍꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯝꯊꯤꯅ ꯍꯥꯠꯇꯨꯅ ꯃꯐꯝꯁꯤ ꯅꯩꯈꯥꯏꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡꯕ ꯀꯌా ꯑꯃꯁꯨ ꯊꯧꯔꯤꯅ ꯄꯨꯡꯈꯠꯇꯨꯅ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯁꯥꯟꯅꯅ ꯍꯥꯠꯄꯁꯨ ꯌꯥꯎꯔꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯔꯦꯞ ꯇꯧꯔꯤ ꯀꯅꯨꯠꯅꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯀꯤꯡ ꯑꯦꯊꯦꯜꯔꯦꯠꯇꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯂꯥꯎꯔꯤ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ